Maroiba pausing pizari. Chief Minister N. Birena Nabart ki makhada paikhat kadaba welfare scheme sing video conference ki kuthangda hodokre. High Court of Manipur na MLA ahum na thangalaki ba wakat merit laite haina rai pikre. Amadi petrol amasung diesel gi mamal henget pagi mayokta NPYCC gi thomi singna khongjang chansin krai. Krumjari Elite TV News meeting tabiri singmungangum Priyana taramnok chari. Chief Minister N. Birena ngasi video conference ki kuthangda National Bank of Agriculture and Rural Development NABARD ki makhada paikhat kadaba tongan ba welfare scheme sing hodokre. Ngasi Chief Minister Secretariat pangthokpa achamba thoram amada hodokhiba scheme sing adugi manungda Comprehensive Scheme for Development of MACV Limited and Primary Agriculture Cooperative Societies PACS in Manipur infrastructure support to 10 PACS the infrastructure support piba loinana Churachandpur amadi Fairjol district ta paikhat kadaba TDF project ani yauri Thoramadu da wangang aduna Chief Minister na haikibada lengak asina lamdam masigi chawkhat thorang kya paikhat na ba lep leitana honari masida NABARD asi lengak asigi maruiba mapang ama oiri Comprehensive Scheme for Development amadi PACS na state asida leiba Primary Agriculture Cooperative Society nimputarukta infrastructure sing hangat hanbada achobo mating oiragani MSCV Limited ki makhada PACS tarada pigadauriba lupa lak taragi senthang asina society sing asigi basic infrastructure sing haibadi office furniture POS machine amadi software sing fagat hanaba hotnabada kanaba piba ngamlagani haiki amaromda Tribal Development Fund project ki maruoiba kyagi matangda Chief Minister na makataraduna project asina khungang ki Khunja singi hingnabagi lambi sembada natana tung koina paikhatpa yaba horticulture the base toba lau singu gi thabak ya mai pakna paikhatpada mating oiragani loinana resource management capacity building women development amadi community health ki oiba thabak thorang kya su paikhatlagani haiki ngasigi thoramadu da Tribal Affairs and Hills Minister Bungjagin Balte Chief Secretary Dr. Rajesh Kumar NABARD ki General Manager Dr. MS Rao loinana lenga ki senior amadi NABARD ki official singsu charukyaki Haukiba chahi lisingani tara tareta pangthokiba taramathoi suba Manipur Vidhan Sabha mikhalda BJP gi ticket mai panglakiba MLA ahumna MLA oibadagi tokcherage haibagi ayaba Assembly gi Speaker Y Khemchana pikraba matung MLA ahum aduna High Court of Manipur da thangalakiba wakatsing adu court na merit leite haina rai pikrai rai asingasi High Court of Manipur gi Justice Lanu Sungkum Jamir amadi AB Molgi Division Bench na pikibani Speaker Y Khemchanda mokhoi masa masana sahi tawduna MLA oibadagi tokcherage haina ayiba cherol sing pisin kiba MLA ahumadu Nauriya pakhang lakpa kendra ge MLA Subhash Chandra Henglep kendra ge MLA Thangjalam Haukib amadi Tamenglong kendra ge MLA Samuel Jendaini Petrol amasung diesel gi mamal hengalapagi mayokta Kaksing District Youth Congress Committee na Manipur Pradesh Youth Congress Committee ga kusamnaduna Kaksing District ki wabagai lamkhai da leiba Yumnam Oil Service pam mamangda kholau kya ga loinana khongjang changsin krai khongjang loi sing police na tankai krai ngasi satakhiba khongjang gi matang da Manipur Pradesh Youth Congress Committee Manipur State ki General Secretary Pukrambam Bangkem Chandra na phongdokhibada malemgi oina sungdoktriba thaugi mamal asuki matik honglaba matam asida India amasung Manipur da paliba BJP gi lengak asina nongma gi lupa khara khara paisa khara khara asumna hengalak ngasidi petrol liter amada lupa chamagasumna manga aduga diesel gi mamal na lupa marifutara henkrei Housing nong tadabadagi lobuk sing ikang thoklaba matam asida chada yangkhai lowu singu tawduna hingna bahotnabana mapung oiba lamdam asida ising chingna bahotnabada thaugi mamal hengalakpa asina lomi sing khudung chadaba kaya mayokna halei
BJP gi luchingliba center amasung state lengak asi lairabagi mayukta leiba lengak ni makoina value added tax da GST da Central Excise Duty Center amasung state lengak ta kariba sing asi puna punsin ba matamda thaugi mamal asi asuki matik wangbadagi micham miyam da awaba hena mayuk hanbani MPYCC amasung DYCC na taliba thaugi mamal hanthalu haiba khongthang asi tajiba amasung thaugi mamal hanthajiba makai Manipur gi mafam kya da khongjang kya lepa leitana sangsin khigani haiki Kongjang jangsin bagi pau pangbada Hianglam Police Station gi OC na luchingba police ki kangbu amana mi pun bagi ayaba leite curfew leibana mi pun bagi yade haiduna kongjang loising adu mafam adu dagi tathoki Mass vaccination program hogdokladuna MP Ningthau Sana Jawba leisemba anisuba dose kapkrai District Administration Imphal West CMO Imphal West amadi COVID-19 Task Force Kwakaithel Lamdong Laikai puna sinduna Nauria Pakhang Lakpa Kendra gi manung chanba Lamdong Laikai Community Hall da COVID-19 Mass Vaccination Program pangthokrai Chief Guest one sarvya kiba MP Ningthau Sana Jawba leisembana vaccine kapthokpagi kanaba paladuna miyamna su singnaba leitana vaccine kapthoknaba appeal tawki amadi lengakna COVID lanthengnabada changsilliba sida miyamna mapung fana mateng pangbinaba wafam thamkibaga loinana COVID-19 gi chana kanglon ngakna chatmina se haiduna appeal su tawki thoromaduda adyaksha Imphal West RK Taruni CMO Imphal West Pradhan su saryaki thoromasigi khudong chaba lauraga Rajya Sabha gi MP Ningthau Sana Jawba leisemba anisuba dose ki vaccine kapthoki Kurai Kendra gi MLA El Susundro gi mideng makada Assembly Segment COVID-19 Awareness and Enforcement Committee Kurai na Imphal East Police ka khusamna duna ngasi lamlong kaithel da achat awok sing check tawduna vaccine kaptraba mi sing vaccine kapagi khudong chaba pikrai Mobile vaccination adu da sarukya duna MLA El Susundro na haikibada Kurai Kendra gi miyam khak natana lamdam masigi mipum khudimak vaccine kapthokpagi khudong chaba piboi ngasi Akhanaba mobile vaccination drive asi sathabani masida achat awok singna cooperation pibiduna vaccine kaptriba oirabadi khudong chaba asi loduna vaccine kapthopiu vaccine kapasina laichat asi maithiba pinaba matangairaba pambaini aikoi puna vaccine asi kapthoklabadi laichat asi laksin bangamgani vaccine kaptaba mi singna kendra asida laklabadi kendra asida chathariba vaccination program asi wahanthok leiroi lambida lakpa yamba vaccine kapthoklamba thengnabada nungaiba pawi laina asidagi hena cheksinaba amadi miyamgi yaifanabagi damak vaccination certificate asi mipum khudingmakna loinaraga chathanaba government ki covid committee da su appeal tawragani loinana Kurai Kendra da lakpa miyamna certificate loinaduna lakpiu masida miyamna warobigano amadi Kurai Kendra gi oina nongmada miyoi lising hena vaccination tawbangam lakpasi miyamna wakhal tarakpanani haina phongdoki Manipur punamakki miyam punamakta ai Kurai Kendra da lakpiba matamda covid vaccine kapthokpagi certificate paibiyo covid vaccine kapthokpagi certificate paidaduna laabo Pogadi, Pangdana, volunteers in a vaccine card, Yaro, Harapomatam, the Numaroi, other vaccine card is had to get fired at the break in the Mayapuna welcome to the District Agriculture Officer Thawbal amasung Kakchingna ngasidagi district ani asigi lomi singda sarkarna control toba urea hard yenthokpa hokrai Thawbal district ki khangabokta leiba rice research and breeding center ki godown da pangthokpa hard yenthokpagi achamba thorama mada sarukyaraduna Thawbal gi district agriculture officer and Joy Kumar na paumi singda phongdorakpada haukiba July 3 da Manipur sarkar gi agriculture minister Olu Khoina state asigi oina kumsi sahi gi sarkar asina control toba urea hard yenthokpa haukraba matungda ngasi Thawbal amasung Kaksing district ani gi lomi singda hard yenthokpa haunaba district ani asigi apunba lofam asi hectare lising 65 ga chatuk yankhaini patadarna lising 65 romne aduga district ani asigi darkar leiba urea har asi puna bag lising 65 romne haujik ahan ba tangka ki oina bag lising 10 thunglare awat pasing adu mathang yenba horagani haina wafam sing phongdokhi apogi area si 21650 ni farmer na saurangna 75,000 patadan ko ado dai lokasina magi farmer singi nursery ke gasem gi oina abagi ando jare awat bodo full loina lama tung doi Har loba lakhiba khangabok tagi lomi amana phongdokhibada Manipur lengakna lomi singi yengbiraga matam chana amadi ahongba mamalda urea har phanghanbiba si yamna nungai black ta leirurabadi urea bag amada lupa chatret yankhai dagi chamapan phawba pi har phanghanbibagi damak Manipur lengaki agriculture minister bu thagat pasu phongdokhi lausing ba khoidati yamna nungai to black tagi lawbadi chatret doi da thangi
सिदती संगीगा हुंफु अदोयदा फंगे Lengak na piba mamalda nga sidagi Bisnupur districta laiba lawmi singda district agriculture officer Bisnupur gi khuthangda nga sidagi har phangan ba hokrai ngase yopung ahum ga makhairom taba duaidagi lawmi singna district agriculture office ta laktuna queue lep na duna office hangba ngai na ki loina na har lawba lakliba lawmi singna social distancing gi wakal khanadana krik krik inana queue da har lawna ba ngai na ki Office hanglaba matung counter 2 hangduna lawmi singna purakpa lawgi pata lawba madi sel thina raga har pinaba check aknakhi Harian Famatuda Bisnupur District Police KSI M Anil Nalu Chingba Police Kangbu Amalaktuna social distancing ngaknaba miyamadu thabak lokhatpaga loinana lawmi sing SOP ngakna har lohanki har lawba lakhiba ngangkhal leikaidagi M Ibo Chana phongdokhibada ngasigi har yeliba mo ngasidi yamna akiba faure lawmi sing ne SOP kaungnaba makai har bag amata oirabasu phangnaba hotnaribasi office na mangjongna na pau pibiragadi akaknaba miyoi adukhak kauraga pibane hena fagane haiki Mi sama dagi hena, counter amada mi sama dagi hena, har pila ro here. Sigum ba thabak se han mangjong na la thok pita dana. Adu kya ma miyam sibu ko khalaga, corona mak se lang na raga, har bek mi sama khak har pila ka tohon basidi ai ko agriculture department ki yamna soi bani masigi arrangement se District Agriculture Officer U Somarendro na phongdorakibada nong chingi phibam phattaba madi curfew gi athingba leibana mi asuk yamna har loba lakani haiba khalude lakliba sing SOP ngak na har pi na ba thorang tawbani leiriba mong asidadi token pithoklaga oina yena ba sem sare lawmi sing nasu har soidana phangani pakhat piganu wakhal neta na har loba lakpiu leibak asigi Agriculture Minister nasu lawmi sing da har wal haloi haikiba wafam ningsing biraga SOP ngak na har loba lakpiu aikhoi khudingmak safe oisi haiki ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯃꯌꯥꯝꯁꯤ ꯄꯨꯟꯅꯅꯕ ꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯉꯁꯤꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯆꯔꯒ ꯅꯣꯡꯃꯗ ꯁꯕ ꯗꯤꯕꯤꯖꯟ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯗꯤꯕꯤꯖꯟ ꯑꯃꯃꯝꯗ ꯑꯩꯈꯣꯏꯅ ꯇꯣꯀꯟ 150 ꯁꯨꯃꯥꯏꯅ ꯄꯤꯖꯔꯒ ꯃꯤꯁꯤ ꯌꯥꯝꯅ ꯇꯤꯟꯗꯅꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯈꯨꯗꯛꯇꯒꯤ ꯑꯩꯈꯣꯏ ꯄꯥꯏꯈꯠꯄ ꯍꯧꯖꯔꯦ ꯃꯌꯥꯝꯅ ꯍꯥꯔ ꯐꯪꯉꯣꯏ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯗ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏꯒꯤ ꯒꯣꯗꯥꯎꯟꯗ ꯂꯩꯔꯤꯕ ꯍꯥꯔꯁꯤ ꯃꯌꯥꯝꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯃꯟꯇ꯭ꯔꯤꯅꯁꯨ ꯍꯥꯔ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡ ꯋꯥꯠꯇꯅ ꯐꯖꯅ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯊꯥꯖꯕ ꯂꯩ COVID-19 laichut marakta lawmi singna ikangi awabada natana har fangdabagi awaba ngasi sumayoknari lenga ki maikai dagi lawmi singi awaba leheloi haina kayarak hanna laukrabasu maikai kyadagi lawmi kyagi awabagi kholaudi leptana tari lenga ki makhada leiba lamphel agriculture loisangda ngasi lawmi singna token pairaga har lawba lakpada har stock ta leitre yelaroi haibadagi lawmi sing pena kidrei adubu token kaktuna makhataba notice ama thoktuna chaliba thasi kulhumdoi dagi yengani haina department ki maikai dagi phongdorakli haina lawmi singna elite news ta pawdam lakli loina na har stock ta leitre hairabasu khangna chanaba singi yengaga lo na har phanghalabra haiba wahanga loina na lawmi singna nungsa marakta har ngaiduna tongan ba pendaba wafam kya amasu phongdoknarakli moi khangna chanaba sum staff singje moi manungda moi gi sesang pinaraga moi pata ahunga dharamaga adu tawragadi bek parimda moi har bek ahum pi hai aduga hana khangokda moi notification thokpa jida adharamaga pata ahunga yawgiro ojo hai de adu pisalu ro kanda je pisalu kanda moi je se du matakta confuse ainaga thachalaga noi requirement document sing do fulfill helo adu after that moi na press no thola kanda pi ge na hai adu mamang da khoi la ko dadi nungdang waram bok tata ra lo tawra sing thokiba ui aduga tasengba farmer sing lak ko jingje sina wana ai mata pung manga makai de sila ko da manga makai de mi yang kai chama dum tin belai sumbagi je ai uzai aduna si mai lai na ga mena nataga khangai sing department sing si kai de soi no katang yeng na ni ai kai sarkar de phangi ba posina to big amada to IT da phangi adu dukan da di mamanje dum matam gi ka tangkhat ba dei hong ba adum lai kha khena ba as awa ge wa ang ta khuying har sai yo matam na sai hok dire karam kan sai de no ba lok sal kan sai ya pun tamina matam jan har PV ne PV de radio do gum ba TV de gum liam pi gare sing ma sing ya kho don da su turen ni ayam loi kang ni nong ta loi na ayam le kak chen na loi le paugi marak thana ten break amalosari tamo kaino lo sandribo as kharanga na sasi na harago
Kay noisibo, kay sa pinaisibo. Hima. COVID ki vaccine kap thok se na ngana du phasna haini dudi. Ay haksang ka stok de. Ay kapoy. Nate, haksang ka stok do ba inguni da kapa kay kadano. Ay kapoy hasin. Tamo, narak dringai dana isana hana sexual hobna phatro. Kap thok puna phatabra ba. Hoyare, section mana dum kapuro. Ay kapoy. As khangdre da. Kamai ngana do no khangdre. Phare, adu de chalu khige. Pungo, mamai da kapuge ko, papa ngale ramo. COVID-19 लाइसेट असि ngaktoknabagi damak COVID ki vaccine kapna लाइसेट असि mari leinaba laina लाइसेट singdagi ngaktokjaba ngami masida natana लाइसेट asina sanghandanabagi damak matam matamgi sarkarna pirapka sana kangmon sing aikhoi ngakna satminarasi Cowin apps ta register topiduna adomsu suksoi soiduna vaccine asi kapthokpi COVID ki vaccine kapthokuna COVID leitaba iramdam mu heminarasi aikhoi vaccine kapnase Break matung da mayam bamu khantaram nokchari makhata ba pau sing pichari thongju kendra da kendra sig MLA soiba minister thongam biswajit ki mideng makhada paksana covid vaccination kam awareness ki program ngasidagi hoduna pangthokre amadi basikhong CSC da su chatuna yingsin krai kendra sida paksana vaccine kap thokliba duga mari leinana minister biswajit na phongdokibada Kakwa Sairom Lairakta Miyoi Chahum Yangkai vaccine kapagi pandam thamki adubu laikai gi ahal oiraba kaya yauna miyoi kya thoklakpana puna miyoi satru ka yangkai da covid ki vaccine kap lei Kendra sige oina yum da changduna covid ki vaccine kap taba sing masak khangdoktuna athuba matamda mapung fana vaccine kapa kendra ma oina hotnari laikai da vaccine asi kapa khak natana akampat amadi basikhong da leiriba health center sing asida su vaccination tawbagi thabak chathari CIC sing asida hana nungthil pung ahum phaw batang vaccine kafalamba adu ngasidagi district asigi CMO ga tanaduna nungthil pung taruk phaw ba kapa yahalagane CIC sing asida su miyoi chani romdi nungtigi vaccine kapli miyamna chingnaba leitana lamdam asibu covid dagi kannabani khanduna vaccine asi kapthokpiyo haina su phongdokhi exemplary among oina thulu kendra dik thu ga atop kendra da su wan mapung phana ka thok bang na ba kendra ma sem ba ha che ku wa kalon leng da task force adu GP level adu ga boot level koi bharatiya janata party ki karkata jing asi adu ga taseng nga si akoi election biri si bharatiya janata party yuva morcha ki president ni mala pire har ka da ku state ma teng kang ani haina la ku je sing da mukta joi ana thagat chari adu ga atai mapom da chu chan na ba ina appeal to jage request to jage adu ga akoi thong kendra du yam thuna ma akoi na thawai ha chang yauna भारत की लेहिबा टोल लीडर्स सिंह अखोद हाइबिर ऑनरेबल चीफ मिनिस्टर की काम मतुंग अखोन तौबिर बुजे मसी डोर टू डोर अदुगा खै यावसलगा मियोय बद सेवा तौर काना अखोन पुन्ना लोन म काथो मिना और काना फबा पुनाय अम सेमद मतेंग पांगबजे अखोय अम तेंगारबा सेवा अनि Amaromda Basikong CHC da chahi humputar ni thoi surabi ahlama COVID ki second dose ka palak namba thengnabada minister na thagat ba phongdoki amadi ahal oirabi aduna su phongdorakpada COVID ki vaccine asi kapthokpada haksang da nuaitaba amata leite miyamna su COVID ki vaccine asi kapthokpiyo haiki dai second dose kaptare masi na haksang da nuaitaba kamtumba ma se leiro kaigino ka masi kapthoga akhoi COVID nariba leina ji tagi ngathum minaji Aidana mayam da hajage duga mayam da yum da kidana covid hira kapura ga sire nare haibado to ngani mado thadokiro matung da le covid leina da gi kanong ba ngai ha kana pana ba lekai ko thuju kendra gi sida na ba gi da mata kapi hogda ba ja isu ina pai ki bisu kapi na ba nintin da di Sardar Patel High School gi headmaster Huyam Priyobartana mama mapa nauna kaina khrabi marai bakthi rabi nupi macha anida oza asina fangkiba RK Sanatombi Award lising ani kungi senfam lupa lising tara yauna lupa lising amarongi notebook khusina krai Kurai Kongpal mamang sabal lekai da leiba lekhidraba KHH Priyo Kumar Singh amadi KHH Sophia Devi ani gi class 9 tam libi macha nupi KHH Alice amadi class 10 tam libi KHH Aliza Anina Mahima Singh tamningbagi apamba du yengladuna oja asina sel gi tengbang adu pikibani amadi angang anisibu lairaba mapanthau amadi mama bokna kadai fawba yengsinba ngamkhigadagi haiba wahanga loinana media da thadorakpa cherol amada phongdorakli
Dhannamanjuri University amadi masigi makada leiba tongan college mangada thabak tawriba mioising COVID ki vaccine kathokre haina Dhannamanjuri University ki register Dr. Nivedita Lyren Lakpam na thadorapa cherolaman hairi ngasi DM College of Science ki multi purpose hall da pangthokiba vaccination ki program aduda punamioi chamag kuntaret vaccine kathokhe amadi vaccination program asibu mapung phan bagi damag Imphal West ki DCTH Kiran Kumar Busu University ki maikedi ki thagat pa phongdorakli Lamsang Kendra gi manung chena leiba khonghampat khunaudagi namoijam nauba apokpa namoijam narana All India gi waina loba NDA parikya da kuntaret super rank ta lakpa ngambagi damak LJP State Unit ki General Secretary su wariba Social Worker Khundrakpam kanba miteina en naubabu okpagi achamba thoramama pangthoktuna ngamjaba khudol pot piduna pungning thawat krai thoramadu mari leinana Khundrakpam kanba miteina phongdokibada chahi kya lamsang kendra si afaba higher secondary school amata leite Imphal dagi panglap lap tana leiragasu hiram kya da sothaduna lakle adubu hogalakliba angang singbu sembi daba yade haibagi wakhalonda namoijam naubagi apokpa apokpina machagi dama hotnariba si tamjaningai ni lamdam asigi mihut singi thawjal ngairagum si hogalakliba angang sing sembada aikhoi gi oiba thawdang sing adu longminaduna awonba lamsang kendra ma seminar si haiki lamsang kendra da leiba akhoi inkhalakliba angang sing merit liba angang sing se akhoina kamai tawbirada government gi mateng natraga lusing bagi mateng ngairagum si akhoi isa semji laikai gi angang nubi horiba mayam sing se sanabada oiro larik ta oiro hiram khuding makta afaba akhoi khunai ma semgatpada akhoi lamsang kendra ju achoba thogdang longmina si haibagi pandam dang asi ai isa nawgi manakta achamba khudol poti pibagi thorum sigi khudong sabling asi ai lojabani Amaromda COVID-19 gi ani subu webna awaba mayok nariba lamsang kendra gi yumthong khudingda nongmada changdaba yadraba chana thaknaba polam sing tengbang bagi makha chathar poinang asisu social worker Khundrakpam kanba maiteina kendra sigi manung chanba mana ingkhol maharabi amadi kameng na chingba khulsingi club amadi LJP gi boot level committee singa kusam naraga tengbang polam kya khusina krei waraba matam sida chokthaba leitana ahing nungthil khaidana hiram kya da miyang gi mateng panglakpagi dama kendra sigi miyamna social worker Khundrakpam kanba maiteibu tawbimal khangba ulakpaga loinana thagat pa phongdokre City Youth Congress Committee Jiribangi General Secretary MK Abbas Khana COVID-19 ka mari leinana relief material sing Barak Valley gi mafam sing de yanthokre Barak Valley gi Sema Punji amasung Bi Hungbeng hairiba khul ani asida agent amadi worker singa loinana polam sing adu yanthokibani khul sing adu gi club ki miyoi sing amadi leikai miyamna polam sing adu yenbi bagi damak thagat pa phongdokhi All Manipur 10th amadi 11th IRB Riflemen lisingani taramapan batch JAC na thabak haidok pina bakayarak hanna haijakiba wafam tabi dabagi thawongbu yaning daba phongdokladuna JAC asina candidate amadi guardian singaloinana thasi ki tara taruki ahing nongyai Manipur pumbada total shutdown gi khongjang changsilagani JAC ki secretary and Rajesh na khudyak biduna thadorakpa cherolaman hairibadi Haurakliba naharul kya gi punsibu masagi oijaba kharagi damak maithakta ngauduna thamba asina tungda thokhaningdaba thodok wathok kaya thoraknaba machak oigani shutdown asida tholakpa afafata pumnamaki daita Manipur lengak na pugadabani khongjang asida lamdam asigi miyamna saugatpiu total shutdown manungda tangai fadaba servicing ana layeng lining laishol gi thabak thorang singdi komthokani hairi Wangjing Tentha Kendra gi manungda leiba ka hena waraba mima nadraba ana yek amadi khudakki oiba khudong thibana maram oiraga awaba taraba imung singda tengbang pina nabagi pandamda lingkhatkiba punna hingminasi group PHG na ngase ayu Kendra sigi tongan mafam marida leiba haugat kangkhatpa ngamdraba haksangi phiba mima nadraba mioi marigi mayumda chatuna tengbang krai tengbang pibagi khongchat aduda PHG gi president Paunam Santikumar yauna group asigi maroiba thomi kyana sargyakhi tengbang gi thoramadu da wheelchair mari amadi PHG gi maru oiba thomi kyana arai ba puthoknaduna cheng bekhai amamam thau thum hawai face mask hand sanitizer amadi sel gi mateng su panglam ki hairi thoramadu da PHG gi secretary SJ Debana phongdokhibada wheelchair mari asi Irabot Foundation Imphal na PHG da Kendra sigi mi manadraba mioi singda khudol tamnabagi damak tengbang lakhibani ngasi pangthokliba CPHG gi ahumlak suba tengbang thoramni makhata na Wangjing Tentha Kendra gi awana tarba amadi khudong chadraba mioi kyada mateng pangkhigani haina mahangna makhata ki
हौखिबा चाही लिसिंग अनि कुनगी अक्टोबर मरीदा हानगी बिष्णुपुर डिस्ट्रिक्ट के एसपी प्रिया दर्शनी लाइश्रमना ड्रग फ्री डिस्ट्रिक्ट अमा ओइनबा यूकोबिट MPAL MSF अमसुंग AMWVN अमरुइबा थौदांग लौरगा चथरपा एंटी ड्रग कैंपेन बिष्णुपुरना पुनबलुप निंगथौखोंग अमसुंग रियूनियन फाउंडेशन गा खुसमनरगा फागलकपा लुपा लाख अमरोंगी ममल ओइगदबा हिरोइन नंबर 4 WY tablet SP tablet न चिंगबा मयाई काबनी सागी पोलम सिंह ngarang numidang wairam ningthaukhong bajarda miya mangda mai thaduna manghankrei hiramasiga mari leinana anti drug campaign gi vice chairman TH Norendro na phongdokhibada mama mapa oiba singna macha singbu yamna kupna senaba mathau tai karigumba macha singna drug seasonare haibagi chingnaba leirabadi loshinduna thambagi mahutta makoibu anti drug campaign amadi apunba lop ningthaukhongda sinabiraktuna makoigi punsibu achumba maikaida purakpada mating pangbiu haina appeal tauki Malemda achauba safu ma piriba COVID-19 yani suba web tagi ngaktoknaba state lengang na lokalak projection thaurangi sarokomoina hauzik sathariba mass vaccination gi sarokomoina ngase Imphal East District Sawombung City Block ke manung chenba Nongren Chingnung Khok Gram Panchayna mapungoi ba thodang loduna Nongren Chingnung Khok tasu pak sana vaccine kapthokre ngasigi vaccine kapthokpagi thoromadu da punna miyoi chama COVID vaccine gi ahanba dose kapthokhi District Administration Jiribam gi Midek Makhada All Jiribam United Club Association Azuka COVID-19 Task Force amadi local club singa kusam naraga Jiribam District ki Boro Bekra Subdivision gi tongan tongan mafam singda ayuk pung nipan dagi numidang pung nipan fawa mass vaccination chathakre ayuk pung nipan dagi hauduna chathakiba vaccination program aduda Butankal Primary School amadi Kaishel Punjida nungthil pung ahum fawa vaccination camp chatharaba matung nungthil pung ahum dagi numidang pung nipan fawa makhatana mobile team amana lamdai khunau Durgapur Gaukhal Karong amadi Bumi Para hairiba mafam sing asida makhatana vaccination adu chathaki garang chathakiba mass vaccination adu gi vaccinator singda ajuka jiripang gi maikai digi chana thakna polam sing yauna face mask and singba polam sing mating oina piki Korak sakal da laibiriba ichilena khwai kibingna ko gi chehi tran pani mathakta laibiriba khwai kibingna hairiba covid ki vaccine asi kaptok piduna adunaba jiribam asi covid leitaba adunaba covid free oiba zone amo oiba mafam amo ohin chebsi ajuka gi maikedi thamjar ngasi Thaubal district ke Hairo Kendra gi manung chena leiriba Langmai Thet ki polling station number 33/14 da ani suboina mass vaccination gi program ama pangthokre hairiba vaccination program asi Kendra si gi MLA so oiriba Dr. Thoksom Radeshyam Singh gi mineng makhada Nongpok Sekmai PAC gi staff sing amadi Langmai Thet khungang gi miyamna punna khusamna duna pangthokibani ningsingba yabadi haukiba July 3 ta khungang asi da pangthokiba ahanba mass vaccination gi drive ta miyamna saruk yaduna punna khunja Chani ga supna nipan vaccine kapthokhrabani miyamna vaccine kapagi matangda chingnaba leiramba du haujikti mari leinaba authority amadi MLA na miyamda pungning thogatpadagi vaccine kapagi akiba du thadoknaraktuna Kendra sigi oinadi vaccine kapagi chang nongmagi hengilakli asigumba miyambu pak sana vaccine kapagi thoram ama anirak subo oina Langmai Thet pangthokna honabada mateng pangkiba Nongpok Sekmai PAC gi staff sing amadi mari leinaba pumnamakpu khungang asigi miyamna tawbimal khangbo lakli ngasigi vaccine kapagi drive asida Lorembam Gram Panchayat ki pradhan Khoirom Sanahanbi Devi amadi khungang asigi ward member Takelembam Romena achobu thodang lokhi Hairo Kendra da MLA DC medical staff sing elected member club ki Naharol Singh MLA gi instruction makha da sem kiba COVID-19 task force ki thomi sing BLO sing punna honaduna Kendra asigi miyambu yariba makai vaccine kapthok hongnaba akanba mong da honari Bharatiya Janata Yuva Morcha BJYM gi state executive meeting among asi Imphal gi Jan Manipur Dance Academy Hall da pangthokre thoromaduda BJP Manipur Pradesh ki president in charge oibatanatana BJYM gi charge puriba BJP Manipur Pradesh ki vice president Dr. Usam Devena thoiba mitung BJYM gi president Ram Krishna Koijamna thoromapu amadi BJP Manipur Pradesh ki general secretary organization Ave Kumar Girina akhana baleng birakpoina saruk yakhi
BJP Manipur की State Council member amadi COVID-19 second wave fighting task force BJP Lamlai Mandal की chairman KH Ibomcha की मिनेंग मखादा Lamlai केंद्र की मनुंग चनबा ओक्सु निंगथेमचा खुलदा मियोय निफुनिपान positive ओइबदगी containment zone दा लेरिबा इमुंग निफुदा तेंगबांग पोलम सिंग येंथोख्रे लोइनना Lamlai केंद्र COVID awareness and enforcement committee की chairperson A Jamini की मिनेंग मखादा नोंग्रेन ग्राम पंचायत की प्रधान M Bilasini na oksu ningthemcha khulamade nongpo kakchingi COVID task force singa khusamnaraga pangthokliba vaccination gi thoram sing mai pakna honariba task force sing da cell gi mateng pangki thoramga mari leinana KH ibomchana COVID laichat asi laithokpa yadre miyamna COVID tagi ngakthokna bacheksin thorang lokhatpaga loinana test tokthokna positive oi de khangdokpaga loinana matam chana vaccine kapthokse SOP ngakmina se haiki Nakalamaromda Lamlai Kendra COVID awareness and enforcement committee ki chairman amadi Telok Chana Saizangi Jila Parishad member A Jaminina State Finance Commission Lisingani Taramapan Kungi Makada Nongada Awang Laikai Ubak Thong Mayada Saba Community Hall ngasi COVID-19 gi lengak na piba SOP ngak na sangakray Thoromaduda Telok Chana Saizang Jila Parishad member A Jamini amadi BJP Manipur ki State Council member KH Ibomchana Singba Sarugyaki Manipur की लौमी मियामना नोंग तारक्तबगी अवाबा क्या लेरिबा अमदे खुंद्राकपम केंद्र की मियामना तोइना हंगबा वहंग ओइरिबा इम्फाल ईस्ट की दोलाई थाबी बेरेस की केनल की फिबम खुंद्राकपम केंद्र डेवलपमेंट कमिटी KKDC अमदे मरी लेनबा डिपार्टमेंट की मियोइसिंग यावना यिंगसिनख्रे खोंगचत अदुदा सब डिवीजन 1 DBD2 की AE मोइरांगथेम राकेश नहाई रबी क्रॉप्स की मतमदा काइबी कुमुदा फाउबा इसिंग मरांग काइना यौरबनी हंदक खरीफ की मतमदा लबुक खुदिंग इसिंग मथौ ताबना वाखोंग उयुमपोक लंबोई खुलमदी काइबी की सरुकसिंग इसिंग पीनबगी थबक पाइखतुना लापनी उयुमपोक ममंग लेकाइगी मफमसिंगदगी हेना चटपा ngamdriba kaya adu kupna yengsinbaga loinana khongchat asigi kanaba miyamda soidana pigani haina thajaba tamki amaromda miyamna ising sizinaba matamda tangai fadaba khak lawbiyu hena lawshinbada ichaw tholakpa yai haiki Scheduled Tribe Demand Committee Manipur STDCM की founder president ओरंबा Dr. Yumnam Mohendro Amadi Historical and Cultural Research Center की लुचिंगबा वांगखेमचा चिंगतम लेना लेखिदबदा मीडिया Students Association की माइकेडी की अवाब फोंदोख्रे लुक असिगी president चोंगथाम दीपू न थादोरकपा चिरोलमन हाइरिबदी COVID-19 की चैथेंग मरक्ता लमदम असिगी ममल यामलबा लुचिंगबा अनिना लेखिदबा सिदा मालेमगी अहोंगबा खोंगजेल मरक्ता मीता येलहौ फुरुप असिबु कंजनबा होटनबिरंबा अमदी लुचिंगबा Anina Mangjaramba Manglan, Ichang Tona Kuding Magna Ikai Kumnapam to Ihidi. Thawbal College ke Education Department da Assistant Professor amo oina Thawpuramba College asigi Mahiroi Singbu Lamjing Lamtak Piramba Dr. Saubam Kiran Assistant Professor of Education Thawbal College na thasigi Taramathoida Manung Matam Chadana Haksangi Anaba Manamaram Oiduna Lekidabada College asigi Mahiroi Singi Mahut Sinduna College asigi Students Union gi Maike Digi Nuaita Fongdora Pagaloinana Imung Manungi Awabada Sarugya Jari Haina Students Union asigi Maike Digi Fongdora Kli Paugi Marthan attend the break among Slugzari. I could make some blessing. I could make some blessing. Honey, punchy, so cut coat, and jealousy. Jati Mizati Kai, then the Corona Lantern Techneracy. I could make some blessing, Corona Lantern. Punchy, so cut my data. Hanna, Policy. Punchy, so cut my data. Hanna, Policy. Asing mune, aku pun ni besin kap thokuna, corona dengar thokuna, hani pun sibu hanjano hana bada, adon sesuatu ya bi. Break matung da maya bamu kan taram nokchari makhata pa pausing pijari. COVID lighted ki section tharangi manung da su ngarang Radhanagar gi Sri Radha Madhava Devta Bari yauna Tripura gi maitai khungang singda chatnabingak poina kangching khrei loinana Sipahi Jala district ki Vidya Digi Golagathi na singba maitai na taba khungang singda chahi gi kangching na khrei
Samugandha lalonbada chenaba miyoi ama Churachandpur police na pharaba matung Assam police ta sinakrai pharaba miyoi adugi mamingna Churachandpur district ki Gangpamok village tagi Gauchen V Khamkhapau kawi masagi chahi kuntra manga surei police tagi phangba paugi matungina hairibadi Assam state ki Golaghat district ki SP Dr. Robin Kumar na Samugandha lalonbada chenaba miyoi ama leide amade mahak Bokahat Police Station na Wildlife Protection Act ki tongan ba section singi makada lokhatpa case amada susena ba miyoi ni haina pirakpa akaknaba paw ma fangbadagi Churachandpur District Police ki SP Sivanan Survey ki meeting makada OC Inspector N Thangzamwan na luchingba police ki kangbu amana Gauchenbu tha sigi taramathoi da fagat pangam khibani mahaku pharba matung Assam Police ta paw piba galoinana Golaghat District ki manung chanba Bokahat Police Station dagi police personnel sing laktuna Gauchenbu tha sigi tarani thoida court tagi transit remand lauduna amadi aingi oiba chana kangon sing ngakna makhoi gi custody da thamkhre hairi aroiba damroiba paw amukha ni pijari Chief Minister N. Birena Nabard ki makhada paikhat kadaba welfare scheme sing video conference ki kuthang da hodokre High Court of Manipur na MLA ahum na thangalaki ba wakat merit laite haina rai pikre Amadi petrol amasung diesel gi mamal hengat pagi mayokta MPYCC gi thongmi singna khongjang chengsinkre Ngasigi oinadi ELITETV Manipuri paw matang solution jare mining tabir basingba mukana khrum jare